Lakhipur online puthokchaba Mars ki tang taret leibok pokpa numit ki Khomjinba Pao tabirase. Ahanbada maruiba Pao. Sebana school amagi English subject amukhana thanaba khangan kre maths ki wahangche viral oikre. Mahi masinga mari leinana Assamda web based mobile application ahum launch tawkre. Lakhipur Khuman gi oina land value amadi ARB hanthabinaba Khuman club ki magi tegi taksan kre. Yerum amadi yenau gi entrepreneurship farm ama kasar Lakhipur khunauda nauna hangdokre. Assam University Silchar gi convocation da TH Bizeta Singha amasung Arijita Singha dasu gold medal kusinakre amasung JYC Challenge Trophy Football da Henjung Youth Club na champion Bekruso FC na runners up aduga Tuition FC na ahum subatakre. Haujik mapung iba pau tabirase. SSLC parikha haubagi minute 15 gi manungda ngarang Kasar jila da maths ki wahang se viral oirakpagi pau phangbadagi ngarang Kasar gi SP Numal Mahatana Dolugram Union High School da chatuna thi humbagi thabak chathabada school asidagi mobile phone kayamarom lokhat kre hairi thodok asiga mari leinana Kasar gi DC SP amadi atai makok thongba miyoi kayana Lakhipur gi tongan ba parikha center sing da chatuna yengsinki asomda Kasar gi JR Higher Secondary School Ganigram da Mars ki tang ahum English ki parikha numita Hairiba school asida unfair means ki achauba khudam changdam phangbadagi sebana Mars ki tang taruk ta thokiba cherol amagi matung ina numidasi ki parikha cancel tawkhre masiga loinana school asigi mahiroi chatret ka homfumak amukhana English parikha phamnana bakhangan kre. Assam gi mahima singi lamda hena awangba thakta puraknaba amadi digitization ohenana bagi pandamda mahima singi mantri Ranus Peguna mobile application ahum launch tawkre. Lagliba anoba academic session asida web based application ahum asi sijanaba hauragani. App sing adudi stock monitoring system, ICT monitoring system amadi bill tracking system ni masiga loinana LP thaktagina higher secondary thak phawbada school khudingda mobile tablet amamam piragani haike. Director of Samugra Seksha Assam Mission Office da pangthokiba thoromaduda mantrina handak pangthokiba gunotsop ki result Mars tha asigi aroiba sarukta haidoklagani su haike. Handakta Pulertol gi multi-purpose building da pangthokiba Lakhipur Municipal Board ki mifam amada municipality na konba mafam singidamak lepkiba land value amadi annual rental value ARB adu Lakhipur Khuman ward number 9 amadi 10 gi oina wangmalli maramdi hairiba ward ani asida leiribasi maroina non commercial amadi purely residential area ni hairaduna Khuman gi oina value asi khara hanthabinaba ngarang Khuman club ki mihut kangbu amana Lakhipur Municipal Board ki Chairman Maninal Kantidas amadi Vice Chairman Leisungbam Robindro gi maphamda wakacherol ama pisinkre loinana tax formulation gi matangda macha khaina aiba oina pirakna basu cherol asida pankhi ningsingba yai haukhiba February gi tang 23 da Fulartol gi multi-purpose building da pangthokiba Lakhipur Municipal Board ki mifam amada municipality na konba mafam singi damak zonal land value da principal road manakta lupa lakh yankhai aduga atai lambi manakta leibana lupa lakh kuntra oiragani haina lepnakhe. Mihut kangbo aduda Khuman Club ki President Ingudam Tarun Kumar, Advisor Ingudam Binod, Haurangbam Keso, Konjengbam Ongbi Aruna, Wangkhem Imo amadi General Secretary Ingudam Dijendra Sarugyakhi. Kasar Lakhipur Khunauda Sujita Enterprises haina mingthonba entrepreneurship farm ama Lakhipur gi Assistant Commissioner Joy Christina Ngamlai SCS nangarang ribbon kaktuna sangakre. Sangabagi thoromda Indian Bank Silchar gi Senior Branch Manager Saikolen Homdim Sarugyakhi Sangaba sigamari lenana enterprises asigi proprietor Sunita Konthaujamna hai enterprises asi maru oina BB 380 amasung Rainbow Rooster haina khangnaba yen makhal sing thamgani tha ani matungdadi hairiba yen amadi yerum gi pothok asi puthoklagani hairaduna masidagi puthorokpa yerum amadi yanau sing asina hojik matamgi thabak phangriba naharol singna
mawong mawong da sel tanba yaragani haiki. Indian Bank Silchar gi Senior Branch Manager Saikolan Lumdimna Thabak suningba miyoi singna masa masagi oiba farm natraga atei business tauningba leirabasu hiramasida mahaki maige dagi piba yaba loan pinanaba thorang tawkani haiki. Sangabagi thoromaduda khungang asigi miyoi kaya su saruk yaki. Asumaina chumna bank dagi loan lobiraga chumna thabak suningba singse moigi damakta koina bank na adum radio ina leizari haibise mayam da haizening ne praja mayam na fazana thabak suningba sujage haib mayam si ekoi da dum lapiro doga ekoina dum mating adum pangbige haibise adum mayam da thamjaning adune thabak phangdaba naharon singna karigumba pharmacy chatha bining ba taraga di mafam sidagi agi contact number 8415810964 sida contact tawbiraga adum lobiraba yagani asi miyamda aina pausen asi thamjari. Thank you. Koina ngasi sangajariba yengi shed habdi chicken shed yengi makon haiba tare ko ngasi koina solely maru ina yen marum amasung masa anima puthokna ba multi purpose oina khallaga tokjabani maru ina koina emphasize tokjabasi yen marum dani akoina han bada sigi makon si totally akoina yen marum lising manga daily no mada lising manga puthokagi kenoda pandam da sajabani aduga sida hakudurba yen makhan layer makhan ani ani amana bb 380 haiba ama adigi amana RR Rainbow Red Haibama. Mars ki tang mari dagi nini chupna pangthokiba Assam University Silchar gi kunsuba convocation thoramda TH Bijata Singha amasung Arijita Singha dasu gold medal khusinakre. Ramanuj Gupta Degree College Silchar gi mahiroi 2021 da BA English Honors fangkibi TH Bijata Singha da Mars ki tang mangada University asigi Netaji Subhas Mukta Manch da gold medal kusinakre panbayai TH Bijata Singha Kasar Moinarbon Gosaipur Part 3 dagi Thongam Bidhan amadi Thongam Ongbi Sandharani gi machanupini. Women's College Silchar gi mahiroi 2021 Sanskrit Honors fangkibi Arijita Singha da Mars ki tang mangada Assam University da pangthokiba convocation tharamda gold medal kusinakre panbayai Arijita Singha Kasar Kabugonj Barmoni dagi Birola Singha amadi Syamola gi machanupini. Mamang thagi tang kunmathoi dagi hauduna Jiribam gi Jarulpok pida leiba JYC sanabungda team nifu humdoina saruk yaduna chatharakiba mari suba JYC Challenge Trophy Football Tournament karang final sanaduna manamatum yenthokre. Final match aduda Manipur Building and Other Construction Workers Welfare Board ki chairperson K. Sarat Kumar Singh, social worker Jamal Hussain Loskor, social worker Kabiluddin Amadi, Jairan gi village chief JT Pakhangna chief guest special guest amadi guest of honor oina saruk yaki. Thauramasida Henchung Youth Club ena champion oiduna trophy galunana sale oina lupa lising kuntra gi mana phangki. Bekruso FC na runners up oiduna trophy galunana sale gi mana lupa lising tera manga gi mana phangki aduga Tuisen FC na ahum suba mana oina trophy ga loinana lupa lising manga phangki. Aikoina samagi amadi society gi damakta ekoi lairiba naharol singase masi tinyang kaidengana ekoi nisa sadaba sanabada ngauja bakambu playground da leiba kambu na kayumai deso ekoi nisa sabe apun leiroi ekoi wakhalda ekoi karamaina tawraga ngasi aiga aina bol sanam matamda aina kawu matamda aigi khongdagi aigi marup amana aigi opponent na karamai tawraga munjiba loina na Aroi beda maroi bapau amukhana Sebana school amagi English subject amukhana thana ba khangan kre maths ki wahangche viral oikre mahimasinga mari leinana Assam da web based mobile application ahum launch tawkre Lakhipur Khuman gi oina land value amadi ARB hanthabina ba Khuman club ki magi tegi taksan kre Yerum amadi Yenau gi entrepreneurship farm ama Kasar Lakhipur Khunauda nauna hangdokre
Assam University Silchar ki convocation da TH Bizeta Singha amasung Arijita Singha dasu gold medal kusinakre amasung JYC Challenge Trophy Football da Henjung Youth Club na champion Bekruso FC na runners up aduga Tuition FC na ahum subatakre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.